ꯃꯩꯇꯩ ꯆꯅꯨꯔꯥ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯦ ꯑꯩꯈꯣꯏꯗꯤ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯔꯦ꯫ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯄꯥꯕꯨꯡ ꯕꯤꯔꯦꯟꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯌꯥꯝꯅ ꯎꯠꯆꯩ꯫ ꯄꯥꯕꯨꯡ ꯃꯤꯀꯞ ꯊꯣꯛꯄꯤꯔꯣ, ꯄꯥꯕꯨꯡ ꯇꯨꯝꯗꯨꯅ ꯂꯩꯕꯤꯔꯅꯨ꯫ ꯑꯩꯈꯣꯏꯅ ꯁꯥꯔꯤꯕ ꯃꯊꯥꯁꯤꯗꯒꯤ ꯄꯥꯕꯨꯡꯅ ꯍꯦꯟꯅ ꯃꯊꯥ ꯌꯥꯝꯅ ꯁꯥꯕꯤꯔꯝꯃꯗꯤ ꯀꯣꯛꯁꯨ ꯁꯥꯕꯤꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯄꯥꯕꯨꯡ ꯃꯣꯗꯤꯒꯤ ꯌꯥꯊꯪ ꯉꯥꯏꯕꯤꯔꯅꯨ, ꯑꯃꯤꯠ ꯁꯥꯍꯒꯤ ꯌꯥꯊꯪ ꯉꯥꯏꯕꯤꯔꯅꯨ꯫ ꯄꯥꯕꯨꯡꯅ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯔꯁꯨ ꯄꯨꯟꯅ ꯁꯤꯖꯈ꯭ꯔꯒꯦ꯫ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯤꯅꯤ? ꯀꯨꯀꯤ ꯑꯃꯃꯝꯗ ꯑꯣꯏꯔꯁꯨ ꯍꯥꯠꯂꯒ ꯁꯤꯖꯈ꯭ꯔꯒꯦ꯫ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯇ ꯅꯣꯡꯃꯩ ꯑꯃꯃꯝ ꯂꯣꯏꯅ ꯄꯤꯕꯤꯔꯣ ꯄꯥꯕꯨꯡ꯫ ꯑꯩꯈꯣꯏ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯨꯀꯤꯅ ꯁꯤꯕꯒ ꯃꯩꯇꯩꯅ ꯁꯤꯕꯒ ꯀꯅꯥꯅ ꯍꯦꯜꯂꯤ? ꯃꯣꯏꯅ ꯍꯥꯠꯄꯤꯔꯝꯕ ꯈꯨꯍꯥꯠ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯥꯠꯄꯤꯔꯝꯃꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ? ꯄꯥꯕꯨꯡ ꯎꯅ ꯎꯅ ꯈꯪꯁꯤꯟꯅꯗ꯭ꯔꯤ ꯀꯩꯒꯤꯅꯣ? ꯃꯤꯒꯤ ꯀꯨꯝꯕꯤꯗ ꯁꯤꯈꯤꯕ ꯃꯄꯥ ꯃꯆꯥ ꯌꯥꯎꯅ ꯁꯤꯈꯤꯕ ꯃꯔꯤꯗꯨꯐꯥꯎꯗ ꯁꯤꯡ ꯍꯨꯔꯥꯟꯕ ꯂꯥꯛꯄꯅꯦ ꯍꯥꯏꯕ ꯉꯝꯃꯤ꯫ ꯄꯥꯕꯨꯡꯅ ꯃꯣꯏꯒꯤ ꯃꯊꯛꯇ ꯀꯔꯤ ꯇꯧꯈ꯭ꯔꯦ? ꯃꯣꯗꯤꯅ ꯀꯨꯀꯤ ꯅꯨꯄꯤ ꯑꯅꯤ ꯅꯦꯀꯦꯠꯇ ꯄꯨꯈꯤꯕꯒꯤꯗꯨꯒꯤꯗꯤ ꯃꯈꯧ ꯄꯣꯡꯅ ꯉꯥꯡꯈꯤꯑꯕ꯫ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯃꯛꯇꯗꯤ ꯃꯥ ꯉꯁꯤ ꯐꯥꯎꯗ ꯋꯥꯍꯩ ꯃꯆꯦꯠ ꯑꯃꯗꯤ ꯂꯥꯏꯔꯗꯅ ꯑꯍꯝ ꯍꯥꯏꯕ ꯈꯣꯟꯊꯣꯛꯁꯤꯐꯥꯎꯗ ꯍꯥꯏꯕꯤꯔꯛꯄ꯭ꯔꯥ? ꯄꯥꯕꯨꯡ ꯃꯤꯀꯞ ꯊꯣꯛꯄꯤꯔꯣ, ꯃꯣꯗꯤꯒꯤ ꯂꯥꯡꯗ ꯊꯨꯕꯤꯔꯅꯨ꯫ ꯄꯥꯕꯨꯡꯅ ꯑꯐꯕ ꯇꯧꯔꯗꯤ ꯚꯣꯠ ꯂꯦꯞꯄꯁꯨ ꯂꯦꯞꯇ꯭ꯔꯁꯨ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯛꯈꯪꯅꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯩ ꯄꯤꯕꯤꯔꯣ ꯄꯥꯕꯨꯡ꯫ ꯂꯩꯀꯥꯏꯗ ꯀꯩꯗ ꯁꯦꯟ ꯈꯔ ꯈꯥꯏꯔꯒ ꯍꯣꯏ ꯃꯇꯦꯡꯁꯨ ꯄꯥꯡꯅꯤ, ꯃꯗꯨ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ, ꯃꯗꯨ ꯈꯛꯅ ꯄꯦꯜꯂꯛꯇ꯭ꯔꯦ꯫ ꯁꯤꯔꯕꯁꯨ ꯀꯨꯀꯤ ꯑꯃꯇꯒ ꯁꯤꯃꯤꯟꯅꯈ꯭ꯔꯒꯦ꯫ ꯄꯥꯕꯨꯡ ꯕꯤꯔꯦꯟ ꯉꯁꯤꯗꯤ ꯃꯩꯇꯩ